ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯁꯥꯔꯥꯅꯤ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ ꯈꯨꯜ ꯑꯃꯗ ꯂꯟꯊꯣꯏ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯂꯩꯈꯤꯗ꯭ꯔꯦ, ꯃꯃꯥꯇꯣꯟꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯃꯥꯇꯣꯟ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯀꯌꯥ ꯁꯦꯡꯂꯝꯗꯦ, ꯑꯄꯣꯛꯄꯤ ꯃꯆꯥꯗꯅ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ꯫ ꯅꯣꯡꯃ ꯃꯃꯥꯇꯣꯟꯅ ꯂꯟꯊꯣꯏꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯍꯜꯂꯝꯃꯤ꯫ "ꯍꯩ, ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯗ, ꯃꯗꯨꯝꯇꯪ ꯇꯧꯕꯗ ꯃꯇꯝ ꯀꯌꯥꯝꯅꯣ ꯅꯪꯅ ꯂꯧꯔꯤꯁꯦ? ꯆꯥꯛꯅ ꯀꯅꯥꯅ ꯊꯣꯡꯅꯤꯅ ꯈꯜꯂꯤꯕꯅꯣꯕ, ꯍꯥ?" "ꯏꯃꯥꯇꯣꯟ, ꯂꯣꯏꯔꯦ, ꯅꯆꯥ ꯊꯣꯡꯖꯔꯒꯦ." "ꯈꯣꯟꯗꯥꯗꯤ ꯏꯃꯥꯇꯣꯟ ꯀꯥꯏꯅ ꯀꯧꯖ ꯁꯥꯏꯅꯦ ꯃꯁꯦ꯫ ꯑꯩ ꯊꯕꯛ ꯆꯠꯇꯧ ꯂꯩ, ꯁꯠ-ꯁꯠ ꯊꯣꯡꯖꯧ, ꯈꯪꯂꯕ꯭ꯔꯥ?" "ꯍꯣꯏ ꯏꯃꯥꯇꯣꯟ, ꯅꯆꯥ ꯊꯣꯡꯖꯔꯒꯦ." "ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯇꯨꯝꯍꯧꯔꯤꯕꯅꯤ, ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯗꯨꯅ ꯍꯧꯗꯣꯛꯂꯨꯅꯤ꯫ ꯉꯔꯥꯡ ꯊꯦꯡꯅ ꯇꯨꯝꯈꯤꯕꯅꯤ, ꯏꯆꯥꯁꯤ ꯋꯥꯖꯔꯕꯅꯤ, ꯅꯣꯡꯃꯇ ꯄꯣꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯖꯗ꯭ꯔꯕ ꯏꯆꯥꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅꯅꯤ." "ꯏꯃꯥꯇꯣꯟ..." "ꯀꯧꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯒꯦ, ꯍꯜꯂꯛꯄꯗ ꯅꯪꯅꯦ ꯆꯥꯛ ꯂꯣꯏꯔꯝꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ, ꯈꯪꯂꯕ꯭ꯔꯥ?" "ꯍꯣꯏ ꯏꯃꯥꯇꯣꯟ." ꯁꯅꯥꯔꯩꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ꯫ ꯂꯟꯊꯣꯏ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯁꯤꯡ ꯆꯣꯠꯂꯤꯕꯗꯨ ꯆꯥꯛꯄꯣꯏ ꯆꯥꯛꯇꯕꯣꯏ ꯃꯩꯈꯨ ꯃꯌꯥꯝꯗꯨꯒ ꯃꯄꯤ ꯇꯥꯈꯩ ꯋꯥꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯁꯅꯥꯔꯩꯅ, "ꯍꯩ, ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯪ? ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯏꯃꯨꯡꯁꯦ ꯃꯩꯈꯨꯒꯤ ꯃꯩꯈꯨ ꯉꯥꯛꯇ ꯉꯥꯏꯔꯦ." "ꯂꯣꯏꯔꯦ ꯏꯃꯥ, ꯊꯤꯔꯛꯑꯒꯦ, ꯏꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ꯫ ꯁꯤꯡꯁꯦ ꯑꯆꯣꯠꯄ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯀꯪꯕ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯅ ꯃꯩꯈꯨꯁꯤ ꯈꯨꯔꯤꯕꯅꯤ." "ꯁꯤꯡꯗꯣ ꯆꯣꯠꯂꯤ ꯍꯥꯏꯔꯗꯤ ꯑꯀꯪꯕꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯁꯨ ꯂꯩꯔꯝꯃꯣꯏ, ꯅꯇꯟ ꯇꯜꯂꯤꯉꯩ ꯅꯨꯡꯁꯥꯗ ꯐꯧꯔꯝꯃꯣꯏꯅꯦ꯫ ꯆꯥꯛꯇꯨ ꯂꯣꯏꯔꯦ ꯍꯥꯏꯔꯗꯤꯅꯦ ꯀꯣꯛ ꯊꯤꯔꯝꯃꯣ, ꯂꯥꯛꯂꯒꯦ ꯑꯩ꯫ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤꯕꯅꯤ ꯑꯩꯁꯦ." "ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯊꯕꯛ ꯑꯃ ꯇꯧꯕꯗꯅ ꯃꯣꯜꯂꯤ ꯃꯣꯜꯂꯤ, ꯀꯔꯤ ꯀꯥꯟꯅꯗꯕꯗ꯫ ꯌꯦꯡꯅꯤꯡꯗꯦ ꯃꯁꯛ ꯑꯁꯤ ꯍꯦꯛ ꯎꯕꯗꯅꯦ ꯑꯩ ꯏꯁꯧ ꯑꯁꯦ ꯍꯦꯛꯇ ꯂꯥꯡꯅꯤꯡꯂꯛꯄ." "ꯏꯆꯦ, ꯀꯩ ꯏꯟꯁꯥꯡꯅꯣ? ꯑꯁ, ꯑꯩꯗꯤ ꯏꯔꯣꯝꯕꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦꯗ." "ꯏꯃꯥ, ꯑꯩꯗꯤꯅꯦ ꯏꯔꯣꯝꯕ ꯆꯥꯅꯤꯡꯗꯦꯀꯣ, ꯀꯥꯡꯁꯣꯏꯔ ꯀꯩꯅꯣꯝꯃ ꯊꯨꯅ ꯊꯣꯡꯍꯜꯂꯣꯕ." "ꯉꯁꯥꯏꯅ ꯏꯔꯣꯟꯗꯧꯔꯦ ꯍꯥꯏꯔꯗꯤ ꯍꯥꯏꯐꯦꯠꯇ ꯇꯨꯝꯃꯤꯕ ꯑꯩꯕꯨ ꯍꯧꯗꯣꯛꯇꯅ, ꯏꯅꯥꯎ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦꯗꯁꯨ ꯍꯪꯂꯝꯃꯨ, ꯐꯠꯇꯦꯗ ꯏꯆꯦ ꯅꯪꯁꯦ." "ꯍꯩ, ꯍꯧꯖꯤꯛ ꯃꯤꯅ ꯆꯥꯛ ꯂꯣꯏꯔꯒ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ. ꯅꯪꯁꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯌꯨ ꯀꯣ꯫ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛꯇꯨ ꯊꯤꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯁꯨ?" "ꯂꯣꯏꯔꯦ ꯏꯃꯥꯇꯣꯟ, ꯊꯤꯔꯦ." "ꯍꯩ, ꯏꯃꯥꯒꯤ ꯆꯅꯨ, ꯂꯥꯎ ꯂꯥꯎ, ꯏꯃꯥ ꯏꯆꯥ ꯍꯥꯎꯅ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯎꯁꯦ." "ꯍꯣꯏ ꯏꯃꯥ." ꯂꯟꯊꯣꯏꯗꯤ ꯃꯃꯥ ꯃꯆꯥꯅ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯕꯅꯤꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯇꯝꯅ ꯃꯈꯨꯠꯇꯨ ꯀꯣꯝꯄꯥꯛꯇ ꯁꯨꯞ ꯂꯨꯞꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯂꯟꯊꯣꯏꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕꯁꯤꯡꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯂꯦꯝꯗꯕ ꯅꯨꯃꯤꯠꯇꯅ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯆꯥꯛꯁꯨ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯅ ꯈꯖꯤꯛꯈꯛ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯊꯣꯡꯕꯅꯤ꯫ ꯅꯣꯡꯃꯇ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯝꯗꯦ꯫ ꯃꯃꯥ ꯃꯆꯥꯅ ꯂꯟꯊꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯆꯥꯊꯣꯛꯄꯤꯔꯝꯃꯤ, ꯈꯔ ꯍꯥꯎꯕ ꯅꯨꯃꯤꯠꯅ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯨꯠ ꯆꯨꯞ ꯂꯨꯞꯇꯨꯅ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯆꯠꯈꯤ꯫ ꯂꯟꯊꯣꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯍꯧꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥꯇꯣꯟꯒ ꯇꯝꯅꯥꯒꯅ ꯂꯦꯝꯂꯝꯕ ꯆꯥꯛ ꯈꯔꯗꯨ ꯆꯥꯔꯒ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯦꯡꯗꯨꯅ ꯃꯅꯤꯡꯗ ꯀꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ "ꯇꯝꯅꯥ! ꯇꯝꯅꯥ! ꯍꯩ, ꯑꯃꯁꯤꯅ ꯀꯧꯔꯤꯁꯦ ꯅꯪ ꯑꯣꯏꯔꯝꯅꯤ꯫ ꯑꯁ ꯏꯃꯥ, ꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ, ꯑꯩꯈꯣꯏ ꯁꯤꯁꯦ ꯄꯥꯟꯊꯣꯛꯈ꯭ꯔꯁꯤ." "ꯍꯩ, ꯑꯗꯨ ꯌꯥꯗꯦꯅꯦ ꯏꯃꯥꯒꯤ ꯇꯝꯅꯥ ꯅꯪꯕꯣ, ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯃꯥꯒꯤꯅꯤꯅꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯦꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯕ ꯁꯤꯟꯗꯧꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯀꯧꯔꯤꯁꯤ ꯀꯩꯅꯣ ꯍꯪꯉꯨꯁꯣ." ꯃꯈꯣꯟ ꯑꯃꯨꯛ ꯁꯤꯔꯛꯇꯅ, "ꯃꯥꯒꯨꯝꯕꯅ ꯏꯆꯥꯗꯤ ꯍꯦꯛꯇ ꯄꯥꯈꯣꯜ ꯁꯤꯕ ꯃꯇꯤꯛꯂꯅꯦ? ꯍꯩ, ꯋꯥꯕꯨꯗꯤ ꯋꯥꯖꯔꯕꯅꯤ, ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯅ ꯉꯥꯛꯇ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯅꯪꯁꯨ ꯃꯥꯅ ꯍꯥꯏꯕꯗꯣ ꯈꯔ ꯇꯧꯁꯤꯟꯅꯧ." "ꯀꯩꯅꯣ ꯏꯃꯥ, ꯅꯆꯥꯕꯨ ꯑꯁꯤꯅ ꯍꯥꯏꯕ ꯏꯜꯂꯣꯅ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯩ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯣ?" "ꯈꯪꯉꯦ ꯈꯪꯉꯦ ꯏꯃꯥ, ꯑꯗꯣ ꯏꯃꯥꯕꯨ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ?" "ꯅꯅꯦ ꯍꯣꯏꯗꯅꯤ ꯆꯠꯇꯣꯏꯁꯦ꯫ ꯍꯩ, ꯑꯃꯗꯨꯅ ꯀꯧꯈ꯭ꯔꯤꯕꯗꯣ ꯅꯪ ꯆꯠꯂꯨꯅꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯒꯦ." "ꯇꯝꯅꯥ! ꯇꯝꯅꯥ! ꯀꯩꯅꯣ ꯏꯆꯦ ꯀꯣꯏꯀꯧ ꯀꯧꯕꯤꯔꯤꯕꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯀꯅꯥ ꯀꯩꯗꯧꯅꯔꯒꯦ?"
ꯇꯝꯅ ꯅꯪ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯁꯣꯛꯄꯤꯔꯣ ꯏꯆꯦ ꯈꯨꯠꯁꯤ ꯈꯔ ꯅꯥꯔꯦ ꯈꯣꯟꯁꯤꯁꯨ ꯐꯦꯡꯖꯤꯜꯂꯨꯔꯦ ꯅꯪ ꯁꯤꯃꯇꯪꯗꯤ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯦꯅ ꯉꯁꯥꯏꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔ ꯀꯧꯔꯤꯕꯁꯦ ꯍꯣꯏ ꯏꯁꯤꯡ ꯈꯖꯤꯛ ꯁꯣꯛꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯣꯛꯄꯤꯒꯦ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯏꯆꯦ ꯅꯪ ꯑꯩꯒꯤ ꯄꯥꯈꯣꯟ ꯑꯃ ꯁꯤꯖꯕ ꯇꯥꯔꯤꯌꯦ ꯑꯁꯨꯝꯅ ꯎꯁꯤꯠꯇ ꯇꯝꯅꯥꯁꯨ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯟꯊꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯇꯝꯅꯥꯁꯦ ꯐꯔꯤ ꯅꯣꯛꯃꯤ ꯂꯟꯊꯣꯏꯁꯨ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯗꯣꯛꯆꯩ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯝꯃꯤ ꯁꯅꯥꯔꯩꯅ ꯂꯟꯊꯣꯏ ꯂꯟꯊꯣꯏ ꯅꯪ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯏꯃꯨꯡꯗꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯅ ꯊꯕꯛ ꯂꯩꯊꯣꯛꯂꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ ꯅꯪ ꯀꯩꯗꯧꯔꯤ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯪꯅ ꯀꯧꯔꯤꯗꯣ ꯇꯥꯔꯔꯣꯏꯅꯤ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯃꯨꯛ ꯏꯃꯥ ꯉꯁꯥꯏ ꯃꯥꯃꯗꯣ ꯂꯥꯛꯑꯝꯕꯅꯤ ꯃꯥꯅ ꯃꯈꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯛꯇ ꯌꯥꯔꯣꯏꯅ ꯆꯠꯈꯤꯕꯅꯤ ꯀꯅꯥꯒꯤ ꯃꯥꯃ ꯑꯣ ꯃꯣꯏ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯩ ꯍꯥꯏꯕ ꯃꯧꯄꯥꯗꯣ ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯗꯨꯒ ꯀꯔꯤ ꯇꯧꯕꯅꯣ ꯃꯥꯅ ꯑꯥꯗꯒ ꯆꯠꯂꯤꯕꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯥ ꯆꯠꯆꯔꯁꯅꯨ ꯈꯔꯁꯨ ꯆꯠꯍꯟꯁꯤ ꯂꯩꯀꯥꯏꯁꯤꯗꯤ ꯏꯃꯥ ꯏꯆꯥꯁꯦ ꯐꯠꯇꯦꯅ ꯑꯃꯨꯛ ꯁꯟꯗꯣꯛꯈꯤꯅꯤ ꯂꯩꯀꯥꯏꯁꯦ ꯏꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯌꯥꯝ ꯂꯩꯀꯣ ꯑꯣ ꯍꯣꯏ ꯏꯆꯥꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯑꯗꯣ ꯅꯪꯁꯨ ꯍꯩꯁꯤꯡꯅ ꯂꯣꯏꯅꯖꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯀꯩ ꯄꯥꯎꯅꯣꯅꯦ ꯀꯣꯅꯨꯡꯗꯒꯤ ꯄꯥꯎ ꯊꯥꯔꯛꯄꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯔꯣꯟꯗꯣ ꯇꯝꯃꯨꯅꯤ ꯏꯃꯥꯒꯤ ꯇꯝꯅꯥ ꯅꯪꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯒꯤ ꯅꯨꯄꯤ ꯂꯨꯍꯣꯡꯅꯅꯕ ꯑꯄꯥꯝꯕ ꯅꯨꯄꯤ ꯈꯟꯅꯤ ꯍꯥꯏ ꯅꯨꯄꯤ ꯈꯟꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤꯈꯩ ꯂꯣꯏꯅ ꯀꯣꯅꯨꯡ ꯂꯥꯛꯑꯣꯅ ꯄꯥꯎ ꯍꯥꯏꯔꯝꯃꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯑꯗꯣ ꯏꯃꯥ ꯏꯆꯦꯁꯨ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯤꯁꯨ ꯍꯥꯏꯔꯝꯃꯤ ꯆꯠꯄ ꯇꯥꯔꯦꯗꯅ ꯑꯃꯔꯣꯝꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤꯅ ꯆꯦꯁꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯌꯦꯡꯉꯨ ꯀꯌꯥꯝ ꯑꯣꯠꯄꯤ ꯃꯤꯅꯥꯏꯒꯨꯝ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯌꯦꯡ ꯃꯥꯕꯨ ꯄꯨꯔꯨꯗꯕꯗ ꯏꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯛꯇꯨꯅꯅꯦ ꯆꯩꯔꯥꯛ ꯐꯪꯅꯤ ꯏꯃꯥ ꯏꯆꯦꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯁꯣꯏꯗꯅ ꯈꯟꯈ꯭ꯔꯗꯤ ꯃꯥꯕꯨ ꯑꯣꯏꯅ ꯏꯆꯥꯁꯨ ꯐꯖꯔꯤꯕꯁꯤꯗꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯇꯝꯅꯥ ꯅꯪꯕꯣ ꯑꯩ ꯆꯠꯂꯒꯨꯝꯁꯤꯔ ꯈꯪꯗꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯨꯀꯣ ꯑꯗꯣ ꯏꯃꯥ ꯏꯆꯦꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯑꯝꯇ ꯂꯩꯔꯝꯃꯣꯏꯌꯦ ꯅꯪꯉꯣꯟꯗꯒꯤ ꯄꯤꯌꯨ ꯏꯃꯥ ꯉꯝꯃꯣꯏ ꯑꯩ ꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯅꯪꯁꯦ ꯃꯥꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤꯒꯨꯝꯕ ꯈꯟꯈ꯭ꯔꯕꯗꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯧꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯀꯣꯅꯨꯡꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯅꯪꯅꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯣꯏ ꯈꯜꯂꯝꯅꯤꯗꯣ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯀꯣ ꯀꯣꯅꯨꯡꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯗꯣꯏꯅꯤ ꯅꯪꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯅꯤꯡ ꯇꯝꯅ ꯂꯩꯕ ꯐꯪꯉꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯆꯥꯅ ꯅꯅꯤꯡ ꯇꯝꯅ ꯂꯩꯕ ꯌꯥꯕ ꯃꯐꯝꯗ ꯂꯩꯔꯨꯕꯅ ꯐꯠꯇ꯭ꯔ ꯅꯪꯕꯣ ꯍꯣꯏ ꯑꯗꯣ ꯃꯆꯥ ꯑꯩ ꯍꯌꯦꯡ ꯆꯠꯂꯒꯨꯝꯒꯦ ꯑꯗꯨ ꯌꯥꯗꯦ ꯆꯠꯀꯗꯕꯅꯤ ꯅꯪꯒꯤ ꯐꯤꯔꯣꯜ ꯈꯔ ꯍꯦꯛ ꯌꯦꯡꯕ ꯌꯥꯕ ꯑꯃ ꯉꯁꯤꯗ ꯄꯤꯌꯨꯀꯣ ꯄꯤꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯁꯤꯒꯤ ꯑꯣꯏꯕꯅ ꯃꯝꯁꯨ ꯌꯥꯝ ꯃꯝꯂꯝꯃꯤ ꯊꯥꯡꯃꯩ ꯃꯆꯥ ꯑꯃ ꯊꯥꯟꯗꯨꯅ ꯀꯣꯟꯁꯤꯡꯗꯨ ꯐꯦꯡꯂꯤ ꯂꯟꯊꯣꯏꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯀꯣꯟ ꯐꯦꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯀꯣꯟꯁꯤꯡꯗꯨ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯝꯐꯝ ꯁꯦꯝꯗꯨꯅ ꯇꯨꯝꯂꯝꯃꯤ ꯋꯥꯔꯨꯕꯒ ꯀꯩꯒ ꯂꯟꯊꯣꯏ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯑꯃꯝ ꯑꯉꯥꯜ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗꯅꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯁꯅꯥ ꯄꯥꯎꯖꯦꯜꯂꯝꯃꯤ ꯉꯁꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯅ ꯑꯄꯥꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯈꯟꯒꯗꯧꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯌꯥꯎꯕ ꯂꯥꯛꯀꯗꯕꯅꯤ ꯂꯥꯛꯇꯕ ꯊꯣꯛꯂꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯄꯥꯎꯖꯦꯜ ꯊꯥꯔꯛꯂꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯄꯥꯎꯖꯦꯜꯗꯨ ꯃꯃꯥ ꯃꯆꯥꯁꯨ ꯇꯥꯔꯝꯃꯤ ꯃꯃꯥ ꯃꯆꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯉꯁꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯆꯠꯄꯗ ꯁꯦꯠꯅ ꯆꯥꯅꯕ ꯃꯐꯤ ꯃꯔꯣꯜ ꯈꯟꯗꯣꯛꯇꯨꯅ ꯊꯝꯕ ꯍꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯂꯩꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ ꯂꯟꯊꯣꯏꯗꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯃꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯄ ꯇꯥꯟꯖꯥ ꯑꯣꯏꯕꯒ ꯇꯝꯅꯥꯗꯤ ꯀꯦꯕꯕꯨ ꯍꯧꯈ꯭ꯔꯦ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯝꯅꯥ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩꯁꯤ ꯐꯖꯔꯕ꯭ꯔꯥ ꯏꯆꯦꯗꯨꯕꯨ ꯀꯩꯗꯧꯔꯨꯕꯖꯥꯠꯅꯣ ꯉꯁꯤꯗꯤ ꯇꯨꯝꯕꯒ ꯍꯧꯒꯠꯇꯦ ꯏꯃꯥ ꯃꯁꯥꯒ ꯉꯝꯗ꯭ꯔꯕꯖꯥꯠꯂꯣ ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯈꯜꯂꯛꯑꯗꯤ ꯀꯝꯗꯧꯅꯤ ꯐꯖꯩ ꯉꯁꯤꯗꯤ
ꯏꯁꯥꯒꯤ ꯃꯁꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯅꯒ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯣ ꯏꯁꯥꯕꯨ ꯀꯣꯅꯨꯡꯗꯒ ꯂꯩꯅꯤꯡꯕ꯭ꯔꯣ? ꯏꯃꯥꯅꯗꯤ ꯏꯆꯥꯁꯦ ꯀꯣꯅꯨꯡꯗꯕꯨꯗꯤ ꯂꯩꯍꯟꯅꯤꯡꯉꯤ, ꯑꯗ ꯏꯆꯥꯅ ꯍꯦꯛ ꯄꯥꯝꯖꯔꯤꯕ ꯅꯅꯤꯡꯇꯝꯅ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯀꯣꯅꯨꯡꯗꯗꯤ ꯐꯪꯉꯣꯏꯗꯣ꯫ ꯑꯗꯨꯅ ꯏꯃꯥꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯑꯗꯨꯝꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔ ꯅꯠꯇꯕ ꯑꯃꯗ ꯍꯦꯛ ꯂꯨꯍꯣꯡꯗꯨꯅ ꯅꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯏꯃꯥꯅ ꯁꯤꯜꯂꯤꯕ꯫ ꯉꯁꯤ ꯆꯠꯇꯣꯏꯁꯦ ꯀꯣꯅꯨꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯅꯤ, ꯑꯗ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯈꯜꯂꯨ꯫ ꯇꯝꯅ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒꯅꯤ ꯃꯥꯒꯤ ꯏꯕꯦꯝꯃ ꯇꯝꯅ, ꯅꯆꯦꯁꯨ ꯈꯔꯗꯤ ꯐꯩꯗꯅ ꯀꯣꯅꯨꯡꯗ ꯂꯩꯔꯗꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯕꯨ ꯈꯜꯂꯛꯇ꯭ꯔꯁꯨ ꯏꯃꯥ ꯏꯆꯥꯒꯤ ꯃꯤꯅꯥꯏꯒꯨꯝ ꯂꯩꯔꯦꯗꯅ ꯑꯗꯨꯝ꯫ ꯍꯌꯦꯡ ꯌꯦꯡꯉꯣꯏ ꯅꯥꯄꯤꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨ, ꯈꯔ ꯐꯕ ꯑꯃ ꯈꯜꯂꯒ ꯅꯆꯦꯗ ꯄꯤꯔꯨꯁꯨ꯫ ꯌꯦꯡꯉꯣꯏ ꯑꯗꯨꯒꯅꯦ ꯅꯆꯦꯗꯣ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯗꯣ ꯍꯧꯗꯣꯛꯎ, ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯄ ꯃꯇꯝꯗꯤ ꯍꯦꯜꯂꯕꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯕ ꯈꯛꯅꯤ ꯅꯆꯥꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ꯫ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯆꯦ, ꯏꯆꯦ, ꯇꯝꯅ, ꯏꯆꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯗꯤ, ꯆꯥꯛ ꯊꯣꯡꯂꯒꯦ꯫ ꯌꯥꯔꯅꯤ ꯏꯆꯦ ꯊꯣꯡꯗ꯭ꯔꯁꯨ꯫ ꯆꯦ, ꯇꯨꯝ ꯍꯧꯒꯠꯂꯒ ꯁꯤ ꯁꯦꯠꯂꯒ ꯊꯣꯛꯂꯛꯎꯀꯣ ꯀꯣꯅꯨꯡꯗ ꯆꯠꯅꯕ꯫ ꯑꯩ ꯆꯠꯂꯣꯏꯗ, ꯏꯃꯥꯇꯣꯟꯒ ꯅꯪꯒ ꯑꯗꯨꯝ ꯆꯠꯂꯣ꯫ ꯀꯩꯅꯣ ꯏꯆꯦ, ꯉꯔꯥꯡꯗꯒꯤ ꯉꯁꯥꯏ ꯐꯥꯎꯕ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯄꯥꯎꯖꯦꯜꯂꯛꯈꯤꯕꯗꯣ ꯏꯆꯦ ꯇꯥꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ? ꯏꯆꯦ ꯆꯠꯇ꯭ꯔꯒ ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯟꯕꯤꯔꯤꯕ꯭ꯔꯣ? ꯀꯩ ꯊꯣꯛꯑꯦ ꯁꯥꯗꯅ, ꯁꯤ ꯁꯦꯠꯂꯒ ꯊꯣꯛꯂꯛꯎꯀꯣ, ꯏꯃꯥ ꯏꯕꯥꯅꯤ ꯉꯥꯏꯔꯝꯃꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯇꯝꯅ ꯑꯩ ꯇꯞꯅ ꯂꯥꯛꯀꯦ, ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯏꯃꯥꯒ ꯅꯈꯣꯏꯅꯤ ꯆꯠꯂꯝꯃꯣ꯫ ꯀꯩꯅꯣ ꯏꯆꯦ, ꯇꯧꯁꯤꯟꯅꯔꯒ ꯂꯥꯛꯇꯅꯕ ꯁꯤꯜꯂꯤꯕ ꯍꯥꯏꯗꯨꯔꯣ ꯏꯆꯦꯒꯤꯁꯦ? ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯇꯝꯅ꯫ ꯍꯩ, ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ? ꯍꯩ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯏꯃꯥ, ꯑꯩ ꯏꯁꯥꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅꯅꯦ ꯍꯧꯒꯠꯂꯒꯦ꯫ ꯅꯁꯛꯇꯨꯒ ꯁꯠ ꯍꯧꯒꯠ ꯆꯠꯅꯕ ꯇꯧꯁꯤ꯫ ꯏꯃꯥꯇꯣꯟ, ꯇꯝꯅ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯠꯄꯤꯔꯝ, ꯑꯩ ꯏꯁꯥ ꯉꯝꯗꯕꯅꯤ, ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯑꯒꯦ꯫ ꯏꯃꯥꯇꯣꯟ ꯍꯣꯏꯅ ꯑꯩꯕꯨ ꯉꯥꯏꯕꯗꯣ ꯋꯥꯔꯅꯤꯌꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯃꯥꯒꯤ ꯇꯝꯅ ꯆꯠꯁꯤ, ꯃꯇꯣꯝ ꯍꯦꯛ ꯂꯥꯛꯆꯁꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯍꯩ, ꯍꯧꯒꯠꯂꯨ ꯊꯨꯅ꯫ ꯊꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯕꯁꯦ, ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯍꯥꯟꯅ ꯇꯧꯔꯝꯃꯨ, ꯅꯪ ꯀꯣꯟꯅ ꯂꯥꯛꯀꯦꯁꯨ ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯎ꯫ ꯍꯣꯏ ꯏꯃꯥꯇꯣꯟ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ, ꯍꯩ ꯂꯟꯊꯣꯏ, ꯂꯟꯊꯣꯏ! ꯏꯃꯥꯇꯣꯟ, ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯅꯪꯁꯤ ꯍꯦꯛ ꯍꯥꯏꯅꯗ꯭ꯔꯤ ꯃꯈꯩ ꯅꯁꯥꯅ ꯈꯪꯅ ꯇꯧꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗ꯭ꯔꯤꯅꯦꯀꯣ꯫ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ, ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯋꯥꯏꯗꯅ? ꯅꯪ ꯀꯩꯗꯧꯔꯒ ꯂꯩꯔꯨꯒꯦ ꯍꯥ? ꯅꯪꯁꯤ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ? ꯆꯠꯂꯝꯗꯥꯏꯁꯤꯗ ꯐꯨꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯕꯤꯕꯅꯤꯀꯣ ꯑꯩ꯫ ꯏꯃꯥꯇꯣꯟ, ꯑꯩ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ? ꯆꯠꯂꯣ, ꯏꯆꯥꯅꯨꯄꯤ ꯇꯝꯅꯥꯅ ꯏꯔꯨꯖꯅꯅꯕ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯨꯆꯣ, ꯍꯜꯂꯛꯂꯒꯅꯦ ꯏꯁꯤꯡ ꯑꯃꯨꯛ ꯂꯨꯝꯒꯗꯕꯅꯤ, ꯊꯨꯅ ꯇꯧꯀꯣ, ꯈꯪꯂꯕ꯭ꯔꯥ? ꯃꯣꯂꯤ ꯃꯣꯂꯤ ꯑꯃꯨꯛ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯁꯤ, ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ, ꯅꯪꯁꯨꯅꯤ꯫ ꯍꯣꯏ ꯏꯃꯥꯇꯣꯟ꯫ ꯂꯟꯊꯣꯏ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯗꯣꯝꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯏꯃꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯀꯔꯤꯒꯤ? ꯅꯆꯥꯗꯤ ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯋꯥꯏ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯕ ꯃꯥꯟꯕ ꯏꯃꯥꯇꯣꯟꯒꯤ ꯃꯤꯆꯩ ꯑꯁꯤꯅ ꯏꯃꯥꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯏꯃꯥ꯫ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯤ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ, ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ ꯑꯕꯣꯛꯀꯤ ꯏꯁꯨ ꯂꯟꯊꯣꯏ ꯅꯪꯕꯣ? ꯂꯟꯊꯣꯏ ꯃꯄꯤꯗꯨ ꯁꯠ ꯅꯥꯟꯊꯣꯛꯇꯨꯅ ꯃꯋꯥꯏ ꯁꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯕꯣꯛ, ꯍꯥꯎꯅꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯌꯦꯕꯣ, ꯏꯁꯥ ꯈꯔ ꯉꯝꯗꯦ, ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯅꯦꯕꯣ꯫ ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯑꯕꯣꯛꯅꯅꯦ, ꯅꯪꯕꯨ ꯉꯔꯥꯡꯗꯒꯤ ꯉꯥꯏꯔꯛꯂꯤꯕꯁꯤ, ꯅꯉꯣꯟꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯅꯤꯡꯗꯨꯅ꯫ ꯀꯩ ꯋꯥꯅꯣ ꯑꯕꯣ? ꯅꯪꯕꯨ ꯄꯥꯎꯒ ꯑꯝꯇ ꯇꯥꯗ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔꯒꯤ? ꯇꯥꯏꯌꯦꯕꯣ꯫ ꯑꯩꯁꯦ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯅꯤ, ꯂꯩꯀꯣꯜ ꯌꯦꯡꯁꯤꯟꯅꯕ ꯏꯁꯨꯕꯨ ꯑꯕꯣꯛꯅ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯒꯤꯗꯃꯛꯇ ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯕꯅꯤ, ꯋꯥ ꯈꯔꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ꯫ ꯀꯩ ꯋꯥꯅꯣ ꯑꯕꯣ? ꯔꯥꯖꯀꯨꯃꯥꯔꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ, ꯅꯪꯒꯨꯝꯕꯤ, ꯃꯁꯛ ꯐꯖꯕꯤ, ꯏꯪ ꯇꯞꯄꯤ, ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯃꯤ, ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯏ꯫ ꯀꯣꯅꯨꯡꯗ ꯑꯩꯅ ꯂꯩꯕ ꯃꯇꯝꯗ ꯃꯥꯅ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯖꯩ꯫ ꯑꯩꯅ ꯅꯪꯕꯨ ꯃꯉꯣꯟꯗ ꯄꯤꯅꯤꯡꯉꯤ, ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ꯫ ꯑꯕꯣꯛꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ
ꯀꯩꯅꯣ ꯅꯁꯣꯏ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯑꯉꯥꯎꯕꯤ ꯅꯪꯁꯤ ꯄꯪꯉꯤꯗ ꯅꯣꯡꯃ ꯑꯕꯣꯛꯇ ꯅꯪꯅ ꯏꯁꯤꯡ ꯄꯤꯊꯛꯂꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯀꯣꯅꯨꯡꯗ ꯆꯠꯄꯗ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯋꯥꯔꯤ ꯂꯤ ꯃꯥꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯍꯥꯏꯅꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯕు ꯌꯥꯗꯦ ꯅꯪꯕꯨ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯕꯣꯛꯀꯅꯦ ꯂꯥꯛꯂꯤꯕꯅꯤ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯅꯪ ꯁꯣꯏꯗꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯕꯣꯛꯅ ꯈꯪꯉꯤꯗꯣ ꯑꯕꯣꯛ ꯑꯩꯕꯨ ꯃꯪꯂꯨ ꯇꯥꯏꯕꯪꯂꯣ ꯇꯣꯜꯂꯕꯤ ꯑꯩꯕꯨ ꯀꯝꯗꯧꯅ ꯑꯉꯥꯎꯕꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨꯁꯦ ꯑꯕꯣꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯂꯥꯛꯑꯣꯅꯦ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯆꯤꯡꯂꯦꯟ ꯎ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯣꯂꯤ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯦꯡꯉꯣꯏ ꯑꯕꯣꯛꯅ ꯋꯥꯔꯤ ꯂꯤꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯅꯤ ꯑꯕꯣꯛ ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯦ ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤꯌ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯂꯟꯊꯣꯏꯗ ꯌꯦꯡꯗꯨꯅ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯂꯟꯊꯣꯏꯁꯨ ꯇꯞꯅ ꯂꯟꯊꯣꯏ ꯀꯧꯖꯩ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝ ꯐꯖꯩ ꯃꯤꯡꯒ ꯁꯛꯀ ꯌꯥꯝ ꯆꯠꯅꯩ ꯍꯣꯔꯦꯟꯒꯤ ꯊꯧꯔꯝ ꯑꯁꯦ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯅꯍꯥꯛ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯦ ꯅꯪ ꯊꯨꯔꯗ꯭ꯔꯥ ꯌꯨꯝꯗ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯆꯩꯅꯤ ꯑꯣ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯁꯦ ꯐꯤꯖꯣꯜ ꯑꯁꯦ ꯁꯦꯠꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯌꯨ ꯑꯩ ꯂꯧꯖꯔꯣꯏ ꯁꯤ ꯂꯧꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯔꯣꯏ ꯂꯟꯊꯣꯏ ꯔꯥꯖꯀꯨꯃꯥꯔ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯄꯒꯤ ꯏꯊꯤꯛ ꯏꯄꯥ ꯅꯠꯆꯗꯦ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜꯅꯤ ꯂꯧꯁꯤꯟꯕꯤꯌꯨ ꯂꯟꯊꯣꯏ ꯇꯞꯅ ꯏꯀꯥꯏꯅ ꯂꯧꯁꯤꯟꯖꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯗ ꯃꯄꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯃꯕꯣꯛꯁꯨ ꯆꯪꯂꯛꯏ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯂꯟꯊꯣꯏꯗ ꯌꯦꯡꯗꯨꯅ ꯂꯟꯊꯣꯏ ꯍꯣꯔꯦꯟ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯌꯨ ꯅꯍꯥꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯖꯔꯝꯒꯦ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯇꯨꯅ ꯂꯥꯛꯄꯤꯌꯨꯀꯣ ꯑꯩ ꯆꯠꯂꯒꯦ ꯑꯕꯣꯛ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯑꯗꯨ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯟꯊꯣꯏꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯟꯊꯣꯏꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯂꯟꯊꯣꯏ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ ꯁꯅꯥꯔꯩ ꯁꯥꯎꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯟꯊꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯅꯪ ꯍꯟꯗꯤ ꯍꯜꯂꯛꯏꯗꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯈꯔ ꯅꯨꯡꯁꯤꯕꯤꯒꯦ ꯇꯧꯕꯁꯤ ꯌꯥꯔꯣꯏꯗꯧꯔꯤ ꯈꯔ ꯋꯥꯔꯛꯇꯕ ꯌꯥꯗ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯂꯟꯊꯣꯏꯕꯨ ꯐꯨꯔꯝꯃꯤ ꯂꯟꯊꯣꯏ ꯃꯃꯥꯇꯣꯟꯅ ꯐꯨꯔꯤꯕꯗꯨ ꯅꯥꯔꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯏꯃꯥꯇꯣꯟ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯕꯣꯛ ꯑꯃ ꯊꯦꯡꯅꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯊꯖꯔꯨꯔꯤ ꯏꯃꯥꯇꯣꯟ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯂꯟꯊꯣꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤꯕꯗꯨ ꯃꯃꯥꯇꯣꯟꯅ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯐꯨꯕꯤꯔꯝꯃꯤ ꯁꯅꯥꯔꯩ ꯁꯥꯎꯅ ꯃꯆꯤꯟꯗ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯍꯥ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡ ꯅꯪꯒꯤ ꯍꯛꯇꯛꯇ ꯅꯃꯥꯗꯨꯁꯨ ꯁꯤꯈ꯭ꯔꯦꯗꯅ ꯅꯪꯅ ꯁꯤꯈ꯭ꯔꯣꯅꯦ ꯏꯁ ꯑꯩꯅꯗꯤ ꯀꯣꯅꯨꯡꯗ ꯈꯔ ꯅꯥꯟꯅ ꯆꯠꯁꯅꯨ ꯑꯣꯏꯗꯅ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯐꯖꯕ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯍꯟꯕꯤꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯏꯁꯤꯡ ꯁꯤꯃꯇꯪ ꯁꯣꯛꯄꯗ ꯑꯗꯨꯛ ꯌꯥꯝ ꯇꯧꯅꯤꯡꯗꯕ ꯀꯥꯟꯅꯗꯦ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯂꯒꯅꯦ ꯀꯣꯅꯨꯡꯗ ꯆꯠꯂꯨ ꯅꯪꯗꯤ ꯏꯆꯥꯁꯦ ꯑꯩꯅꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯍꯟꯒꯦ ꯃꯅꯤꯡ ꯇꯝꯅ ꯂꯩꯍꯟꯒꯦ ꯈꯟꯕꯅꯤ ꯀꯥꯟꯅꯔꯣꯏ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯍꯜꯂꯒ ꯏꯆꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯊꯣꯏꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯤ ꯇꯝꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯑꯩꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯏꯃꯥ ꯆꯦ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯁ ꯌꯥꯝ ꯇꯟꯖꯩꯗ ꯑꯩꯗꯤ ꯑꯩ ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯂꯨꯝꯕꯁꯨ ꯀꯨꯏꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯅꯁꯥꯗꯣ ꯆꯩꯐꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯐꯔꯤꯅꯤꯅꯦ ꯅꯥꯁꯨ ꯅꯥꯔꯝꯃꯅꯤ ꯁꯨꯅꯤꯡꯗꯕꯤ ꯅꯪꯗꯤꯅꯦ ꯅꯪ ꯅꯥꯖꯧꯋꯣ ꯃꯃꯥꯇꯣꯟꯅ ꯐꯨꯕꯒꯤ ꯂꯣꯏꯅ ꯄꯣꯝꯂꯝꯃꯤ ꯂꯟꯊꯣꯏ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯅꯥꯎꯅꯨꯄꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯂꯝꯃꯤ ꯆꯩꯅꯥꯗꯨ ꯈꯥꯡꯅ ꯋꯥꯅ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯒꯤ ꯀꯩꯅꯥ ꯈꯟꯅꯕ ꯅꯨꯄꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯇꯨꯅ ꯀꯦꯟꯅꯔꯤ ꯇꯝꯅ ꯃꯃꯥ ꯃꯆꯥꯁꯨ ꯀꯦꯔꯤ ꯏꯃꯥ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯔꯥꯖꯀꯨꯃꯥꯔꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯇꯥꯏ ꯑꯩ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯜꯂꯩꯗ ꯏꯃꯥ ꯀꯣꯅꯨꯡꯗ ꯂꯩꯕꯁꯤꯁꯨ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯅ ꯇꯥꯏꯌꯦ ꯏꯃꯥ ꯏꯃꯥꯅꯅꯦ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯕꯅꯤ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯒ ꯍꯦꯛ ꯂꯨꯍꯣꯡꯊꯣꯛꯁꯨꯉꯥꯏ ꯏꯆꯥꯗꯤ ꯉꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯏꯃꯥ ꯑꯃꯗꯣ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯐꯖꯕꯒ ꯍꯦꯜꯂꯤ ꯃꯥꯅ ꯂꯣꯏꯅ ꯍꯦꯟꯈꯤꯗꯅꯕꯀꯣ ꯑꯩꯒꯤ ꯏꯆꯥꯅ ꯍꯦꯜꯂꯤ ꯏꯆꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯍꯣꯔꯦꯟ ꯏꯆꯥꯅ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯅꯤ
ꯀꯔꯥꯏꯗꯒꯤ ꯅꯆꯦ ꯁꯛꯊꯤꯕꯤꯁꯤꯅ ꯍꯦꯟꯗꯣꯏꯅꯣꯅꯦ ꯅꯪꯕꯣ ꯃꯥꯗꯤ ꯑꯩꯅ ꯐꯤꯖꯣꯜ ꯁꯦꯒꯥꯏꯕ ꯁꯦꯠꯂꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯃꯥ ꯉꯁꯥꯏ ꯄꯤꯈꯤꯕꯗꯨꯗꯤ ꯁꯦꯠꯄ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯏꯆꯥꯅ ꯍꯦꯟꯅ ꯐꯖꯅꯅꯕ ꯇꯝꯅ ꯍꯔꯥꯎꯅ ꯏꯃꯥ ꯑꯩꯁꯦ ꯑꯁꯦꯡꯒꯤ ꯐꯖꯔꯕ꯭ꯔꯥ ꯐꯖꯩ ꯏꯆꯥꯗꯅꯤ ꯐꯖꯕꯅ ꯂꯟꯊꯣꯏ ꯆꯪꯂꯛꯇꯨꯅ ꯂꯦꯞꯄꯤ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯏꯃꯥꯇꯣꯟ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯆꯠꯄꯗꯣ ꯏꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯆꯠꯂꯒꯦ ꯁꯥꯟꯅꯔꯛꯏ ꯆꯥꯎꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯌꯥꯔꯣꯏ ꯅꯪꯅ ꯀꯣꯅꯨꯡꯗ ꯆꯠꯄ ꯌꯨꯝ ꯑꯁꯤ ꯁꯪꯂꯝꯃꯨ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕꯒ ꯌꯥꯎꯕ꯭ꯔꯣ ꯍꯥ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯨꯟꯅ ꯆꯠꯁꯤꯗꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪꯅ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯇꯣꯝ ꯆꯠꯂꯨ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯗꯅꯦ ꯅꯨꯡꯉꯥꯏꯅ ꯆꯠꯀꯦ ꯑꯩꯈꯣꯏꯗꯤ ꯃꯤꯃꯥꯡꯗ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯤꯌꯦ ꯂꯟꯊꯣꯏ ꯆꯠꯅꯤꯡꯂꯕꯁꯨ ꯃꯃꯥꯇꯣꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ ꯊꯤꯡꯂꯕꯅꯤꯅ ꯆꯠꯅꯤꯡꯂꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯥꯅ ꯃꯇꯣꯝꯇ ꯂꯥꯛꯀꯦ ꯍꯥꯏꯔꯨꯕꯅ ꯏꯆꯦ ꯅꯁꯥꯅ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯂꯩꯍꯧꯔꯣꯀꯣ ꯏꯆꯦ ꯂꯩꯖꯍꯧꯕ ꯇꯥꯕꯅꯤ ꯍꯣꯔꯦꯟ ꯀꯅꯥ ꯂꯩꯇꯕꯤꯒꯨꯝ ꯂꯥꯛꯆꯁꯅꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗꯅꯦ ꯃꯤꯔꯦꯝꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯗꯅ ꯃꯇꯝ ꯃꯥꯡꯍꯟꯅꯨ ꯍꯣꯏ ꯏꯃꯥ ꯇꯝꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ ꯂꯟꯊꯣꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯖꯕ ꯉꯝꯗꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯩ ꯆꯠꯂꯒꯨꯝꯁꯤꯔꯅꯦ ꯑꯗꯨ ꯌꯥꯗꯦ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯕꯤꯔꯝꯕꯅꯤ ꯃꯥꯅ ꯄꯤꯔꯝꯕ ꯐꯤꯖꯣꯜ ꯑꯁꯦ ꯑꯩ ꯁꯦꯠꯇꯨꯅ ꯆꯠꯂꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯠꯇ꯭ꯔꯕ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯑꯃꯨꯛ ꯐꯨꯕꯤꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯂꯟꯊꯣꯏ ꯆꯤꯡꯂꯦꯟꯅ ꯄꯤꯔꯝꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯡꯅ ꯋꯥꯅ ꯁꯣꯝꯗ ꯁꯅꯥ ꯀꯣꯅꯨꯡꯗꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯂꯦꯞꯂꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯛꯂꯛꯏ ꯔꯥꯖꯀꯨꯃꯥꯔꯗꯨ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯟꯊꯣꯏ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯛꯏ ꯑꯗꯨꯕꯨ ꯂꯟꯊꯣꯏꯗꯤ ꯌꯥꯎꯕ ꯎꯔꯝꯗꯦ ꯂꯟꯊꯣꯏ ꯌꯥꯎꯕ ꯎꯗ꯭ꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯑꯗꯨ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯁꯨ ꯈꯪꯂꯦ ꯃꯆꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯟꯖꯥꯗꯨꯗꯅꯤ ꯂꯟꯊꯣꯏ ꯑꯗꯨ ꯋꯥꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯏꯐ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯇꯝꯅꯥꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏꯁꯦ ꯂꯥꯛꯏꯗꯣ ꯂꯥꯛꯆꯁꯅꯨ ꯀꯩꯗꯧꯔꯒꯦ ꯌꯦꯡꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯏꯃꯥ ꯌꯦꯡꯉꯨꯇꯨ ꯐꯤꯖꯣꯜ ꯑꯁꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯎꯗꯦ ꯍꯥꯏꯕ ꯏꯁ ꯀꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯂꯤꯕ ꯐꯤꯖꯣꯜꯅꯣ ꯁꯤꯅ ꯅꯪꯒꯤ ꯂꯩꯕ꯭ꯔꯣ ꯁꯤꯕꯣ ꯂꯩꯇꯦ ꯏꯃꯥ ꯑꯩꯅ ꯄꯤꯔꯝꯕꯗꯨꯁꯨ ꯅꯠꯇꯦ ꯌꯥꯔꯦ ꯃꯤꯃꯥꯡꯗ ꯉꯥꯡꯅꯔꯒꯨꯝꯁꯤ ꯏꯃꯥ ꯔꯥꯖꯀꯨꯃꯥꯔꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯤꯁꯤ ꯄꯥꯝꯈ꯭ꯔꯅꯤ ꯑꯩꯒꯤ ꯅꯤꯡꯕꯗꯨ ꯀꯥꯏꯔꯦꯀꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯃꯤ ꯅꯪꯕꯣ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯇꯝꯅ ꯃꯁꯤꯗ ꯆꯥꯛꯅ ꯌꯦꯡꯖꯩ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯂꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯤ ꯆꯪꯁꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯅꯪꯕꯨ ꯁꯛ ꯇꯥꯛꯀꯦ ꯑꯩ ꯂꯟꯊꯣꯏ ꯂꯥꯛꯑꯣ ꯂꯟꯊꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯣ ꯆꯤꯡꯂꯦꯟ ꯍꯥꯏꯍꯟꯗ꯭ꯔꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒꯗ ꯂꯟꯊꯣꯏꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯏꯃꯥ ꯅꯆꯥꯅ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛ ꯑꯁꯤꯕꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯔꯦ ꯃꯍꯥꯛꯀꯤ ꯃꯤꯡ ꯂꯟꯊꯣꯏ ꯀꯧꯕꯅꯤ ꯅꯆꯥꯕꯨ ꯃꯍꯥꯛ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯌꯨ ꯏꯃꯥꯒꯤ ꯆꯤꯡꯂꯦꯝꯕ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯃꯥꯗꯤꯅꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯏꯃꯥꯅ ꯂꯧꯁꯤꯜꯂꯕꯅꯤꯀꯣ ꯅꯤꯡꯊꯧꯅ ꯏꯆꯥꯅ ꯄꯥꯝꯖꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯇꯥꯔꯦꯗꯣ ꯅꯪꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯂꯟꯊꯣꯏꯅ ꯏꯅꯤꯡꯊꯧ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯃꯥ ꯁꯛꯂꯕꯤ ꯏꯃꯥꯇꯣꯟꯒ ꯑꯃꯨꯛꯇꯪ ꯎꯅꯖꯈꯤꯒꯦ ꯎꯅꯧ ꯀꯅꯥ ꯂꯩ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯅꯅꯥꯎ ꯑꯩꯈꯣꯏ ꯂꯩꯖꯩ ꯍꯧꯖꯤꯛꯃꯛ ꯂꯟꯊꯣꯏꯒꯤ ꯃꯃꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯇꯥꯟꯖꯥꯁꯤꯗꯅꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯩꯖꯩ ꯏꯆꯥꯒꯤ ꯃꯃꯥꯅꯤ ꯑꯩꯍꯥꯛ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯥꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯅꯪꯕꯨ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏ ꯅꯃꯥ ꯅꯆꯥ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯧ ꯏꯃꯥꯇꯣꯟ ꯅꯆꯥ ꯋꯥꯐꯝ ꯑꯃꯇꯪ ꯅꯤꯖꯒꯦ ꯍꯥꯏ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯏꯃꯥꯇꯣꯟ ꯅꯆꯥꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕꯁꯨ ꯅꯆꯥꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯖꯕꯒꯤ ꯑꯌꯥꯕꯁꯤꯃꯇꯪ ꯄꯤꯕꯤꯌꯨ ꯌꯨꯝꯗꯨꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯂꯧꯖꯔꯣꯏ ꯂꯧꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯣꯏ ꯁꯨꯞꯅꯇꯪꯒꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯑꯗꯨꯗ ꯆꯪꯖꯕꯒꯤ ꯑꯌꯥꯕꯗꯨ ꯈꯛ ꯄꯤꯕꯤꯌꯨ ꯏꯃꯥꯇꯣꯟ ꯁꯅꯥꯔꯩ ꯋꯥꯈꯜ ꯈꯖꯤꯛ ꯈꯟꯊꯔꯒ ꯅꯪ ꯅꯁꯥꯒꯤ ꯅꯌꯨꯝꯅꯤ ꯅꯪꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯂꯥꯛꯄꯗ ꯀꯔꯤꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯔꯣꯏ ꯅꯪꯒꯤꯁꯨ ꯌꯨꯝꯅꯤ ꯏꯃꯥꯒꯤ ꯂꯟꯊꯣꯏ ꯅꯣꯡꯃꯇꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯖꯗ꯭ꯔꯕ ꯏꯆꯥꯅꯤ ꯅꯪ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯏꯃꯥꯅ ꯑꯃꯛꯄ ꯌꯥꯎꯗ ꯕꯣꯔ ꯃꯪꯒꯣꯜ ꯑꯁꯤꯕꯥꯠ ꯄꯤꯔꯕꯅꯤꯀꯣ ꯂꯟꯊꯣꯏ ꯃꯃꯥꯇꯣꯟꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯈꯨꯗꯛꯇ ꯂꯟꯊꯣꯏꯒ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯒ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ
ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯟꯊꯣꯏꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯟꯊꯣꯏ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥꯔꯩ ꯃꯪꯂꯒ ꯂꯩ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯃꯥꯒꯤ ꯇꯝꯅ ꯂꯥꯎ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯏꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯃꯥꯁꯦ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯅꯆꯦꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯖꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯐꯠꯇꯕ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯈꯤꯕꯅꯤ꯫ ꯍꯣꯏ ꯃꯥꯏ ꯀꯧꯕꯗ ꯍꯩꯖꯈꯤꯗ꯭ꯔꯕ ꯏꯆꯥꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯃꯥꯒꯤ ꯏꯆꯥꯗꯤ ꯑꯩ ꯈꯛꯇꯅꯤ꯫ ꯃꯥꯗꯤ ꯏꯃꯥ ꯑꯍꯜꯒꯤ ꯃꯆꯥꯅꯤ꯫ ꯃꯤ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯣꯔꯝꯅꯤ꯫ ꯑꯩꯒꯤ ꯑꯁꯥꯒ ꯅꯣꯏ ꯀꯥꯏꯔꯕꯅꯤ꯫ ꯍꯩ ꯀꯩꯅꯣ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯅꯆꯤꯟ ꯅꯅꯥꯎꯅꯤ꯫ ꯅꯪꯕꯨ ꯅꯆꯦꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯃꯅꯪꯒꯟꯗ ꯆꯥꯎꯔꯛꯈꯤꯕꯅꯤ꯫ ꯃꯃꯥ ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯗ꯭ꯔꯕꯁꯨ ꯅꯪ ꯅꯆꯦꯕꯨꯗꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯌꯥꯏ꯫ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯏꯆꯥꯕꯨ ꯀꯤꯊꯣꯛ ꯃꯧꯊꯣꯛꯅ ꯊꯝꯂꯨꯕꯗꯨꯅ ꯁꯣꯏꯔꯛꯄꯒꯤ ꯉꯥꯡꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯅꯨ꯫ ꯑꯩꯁꯨ ꯏꯆꯦꯕꯨ ꯅꯨꯡꯁꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯃꯥꯅ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯅ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕꯗ ꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯆꯦꯒ ꯉꯥꯏꯍꯥꯛ ꯂꯩꯕꯗ ꯏꯃꯥꯅ ꯑꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟ ꯏꯆꯦꯒ ꯁꯥꯟꯅꯍꯟꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯏꯆꯦꯗ ꯑꯩꯕꯨ ꯄꯥꯈꯣꯟ ꯁꯤꯍꯟꯕ ꯐꯠꯇꯕ ꯂꯧꯁꯤꯡ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕꯅꯤ꯫ ꯑꯐꯕ ꯋꯥꯍꯩ ꯑꯃꯇ ꯅꯆꯥ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕ꯭ꯔꯥ ꯏꯃꯥꯅ? ꯆꯨꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯔꯨꯗꯕ ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯅꯆꯦꯗꯣ ꯑꯩꯅ ꯀꯔꯤꯁꯨ ꯂꯩꯇꯕꯀꯣ ꯂꯝ ꯈꯔꯈꯛ ꯑꯁꯤꯗ ꯑꯩꯅ ꯀꯔꯥꯃꯨꯕ ꯑꯁꯤꯗ ꯏꯆꯥꯗꯣ ꯊꯤꯅ ꯇꯧꯕꯤꯈꯤꯕꯅꯤꯀꯣ꯫ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯇꯝꯅ ꯅꯆꯦꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯏꯆꯦ ꯍꯥꯏꯅ ꯀꯧꯀꯣ꯫ ꯏꯃꯥ ꯌꯦꯡꯉꯣꯏ ꯉꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥꯁꯨ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯊꯕꯛ ꯁꯨꯁꯤ ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯍꯩꯇ꯭ꯔꯤꯕꯅꯤ꯫ ꯈꯔ ꯇꯝꯁꯤꯜꯂꯣ꯫ ꯏꯃꯥꯅ ꯍꯩꯍꯟꯗꯕꯅꯤ ꯑꯁꯤꯁꯨ꯫ ꯑꯩꯗꯤ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗꯕ ꯁꯥꯁꯤꯟꯅꯕꯅꯤ ꯅꯍꯥꯟ ꯃꯈꯩ꯫ ꯉꯁꯤꯁꯨ ꯑꯩ ꯈꯪꯉꯤ ꯏꯆꯦꯒꯤꯗꯃꯛ ꯏꯃꯥ ꯈꯪꯍꯟꯗ ꯑꯩꯅ ꯀꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯣꯟꯅ ꯏꯆꯦꯒꯤ ꯀꯥꯗ ꯊꯝꯖꯤꯜꯂꯝꯃꯅꯤ꯫ ꯉꯁꯥꯏ ꯏꯆꯦꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯕꯗꯣ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯁꯨ ꯀꯟꯗꯕ ꯁꯥꯔꯒ ꯑꯩꯅ ꯂꯩꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯦꯅ ꯅꯤꯡꯊꯤꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯛꯄꯗ ꯏꯃꯥꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯁꯤꯟꯅꯕꯅꯤ꯫ ꯑꯩꯅ ꯁꯥꯎꯕ ꯀꯜꯂꯛꯄ ꯁꯥꯔꯒ ꯑꯁꯦꯡꯕꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯈꯤ ꯏꯆꯦꯒꯤ ꯐꯖꯕꯗꯨ ꯎꯕꯗ꯫ ꯑꯣꯍꯣ ꯏꯆꯥꯁꯤꯗꯤ ꯌꯥꯝ ꯂꯣꯟꯅ ꯇꯧꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯃꯃꯥ ꯑꯩꯁꯦ ꯐꯠꯇꯕ ꯑꯣꯏꯔꯦ? ꯐꯠꯇꯦ ꯏꯃꯥ ꯅꯪꯁꯤ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯅ ꯍꯩꯌꯦ꯫ ꯏꯆꯦꯅ ꯂꯣꯏꯅ ꯇꯥꯛꯄꯤ꯫ ꯏꯃꯥꯗꯤ ꯌꯨꯝꯗ ꯄꯥꯛ ꯂꯩꯇꯕꯅꯤꯅ ꯈꯪꯉꯝꯃꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯑꯩꯅ ꯏꯆꯥꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯀꯩꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯕ ꯏꯆꯥ ꯂꯟꯊꯣꯏꯕꯨ ꯊꯤꯅ ꯇꯧꯕ ꯇꯥꯟꯊꯣꯛꯈꯤꯅꯕ ꯈꯛ ꯈꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯑꯩꯁꯦ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯂꯔꯣꯏ ꯑꯩ ꯈꯪꯏ꯫ ꯏꯃꯥ ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ꯫ ꯏꯆꯦꯅꯤ ꯏꯃꯥꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯌꯥꯔꯦ ꯏꯃꯥ ꯋꯥꯔꯦ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯥꯔꯨꯔꯣ꯫ ꯁꯅꯥꯔꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕꯗ ꯅꯠꯇꯅ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯝꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯝꯅ ꯅꯍꯥꯟ ꯃꯈꯩ ꯃꯆꯦꯕꯨ ꯅꯨꯡꯁꯤꯗꯕ ꯁꯥꯈꯤꯕꯗꯨ ꯇꯁꯦꯡꯅ ꯃꯆꯦꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯒꯨꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯂꯟꯊꯣꯏꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯋꯥꯅ ꯂꯩꯔꯨꯔꯒ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯊꯦꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡꯗ꯫